Litangi Irangsi, Koi Kuki Tankul Anigi Maraktani Haina, Koi Patok Toka di Manipuleba Sigi, Yan Micha Tiningaini Haina Su Fondoro Limasi, Koi Hanagi, Outer Manipur Parliamentary Constituency, MP Shuayam Kiba, Koi NPP Manipur State Ki President, Dr. Lahorna, so Koi Fondoro Klima, Koi Irangsi, Mung the Koi Kuki Tankul Anigi Marakta. Irang se thon mani haiba taragadi koi Manipur ki yamna mingcha thiningaini pakthok chokthokhragadi haina su koi phongdoragli hanagi MP shu oiram khiba NPP Manipur State ki President Dr. Lahorna su masi ta hana maitai kuki gi ne na koi sabak phakhi koi chatkhre Irang se thoi adu bhoji na kuki tangkhun gi ne na chakhragadi yamna mingcha thiningaini hana phongdorok pai matang se masi social media ra thadorok ba worldwide oi gi dunia masi matang na kari mot thambi dingo ja adune nga sa haijari se mingcha thida bagi wafum sima tongan thangga da aikoi gi manglan sing ado maduna mangphawna ra ko matam mangphawna re na su khalli jine ko kari gu nakan na mana ta nakan na mana adu loina maksu obstacle mayam le ne mayam singi loisan ba yaro eba adu de da khoina makha ta pun siro lama sengat pa kashu yagada leite maramdi magi geographical factor haibam lady magi landscape haibam lady tongan ba magi comprehensive oiba leiba ama sabada sangba magi structural pot khre lady bako adugi mayam sing ado masal subam sange ba leiba ama oige ta nation na moige ta di kunai moige ta madugi masal sing adu suno hona bada leiba magi fragments of the keno sing aduna madu mit to we are bako adu ta ga akhoi gi leriba hanagi leriba society ki core value do madu protect tawraga madu bu ikai kumnaraga madu bu nga aga hena chawba society amada hena chawu kunai ro namada akhoi se ba progress tawno hona ga dawne adu gi ming du yawda de akhoi sum tamna extinct oi gane ko sigi michat thida ba ama tawba tawda ba haibudu di madu thoi phenomenon sina akhona phajabongi wadi kasu le ro ko amagi wadi adu phajada ba ji kanano ba Sidaka akhoi masen khanaraga phajadri si huira hawdong la salla boko miu natrai boko adugi potudi akhoi masana khandradi kanana khangani khoi bu thinking capability layena miu basi khoi isana hajari bu natro madu ka du khandaraga khoi punamaksi loi reconcile to bu yaro deno lariba mayam punamakse pung phatana wakhan khandaraga lariba raudi elements mayam singa se kari no se makai khudi mona puthok minara ka sida posting ase khumang joksin dana ba hona haningi lai sumain thamse okay ta chayo ja yam number 1 chum su thambire